Kuki National Front Bu Media Houses Khara Social Media Handler Amadi TV discussion gi panelists singna civilian sing hatpa naga amadi Kuki village ta attack tova factional classes amadi hostility gi photopuru mukti yawi haiduna constantly accused of no laglebasi aran bayu pham yawdo wafam ni haina Kuki National Front ki maike gi thambakle Loivol Kulen village Kultu village amadi Lanka village te attack tob gi thorokta yawi haina maral sri badusu aran wo wafam ni haina tholopakarone na Kuki National Front na Karam Wi-Fi village mai thaba khodoki matungda Konsakhul village ta attack toba amadi Konsakhul gi mi taru phaduna hat pegi thorokta su amata yawde haina su sengdorakle sie so amne ate topa mioi kharana politician kharaga lautuna daga loop asuda maral kya siri basi dai to yawduba thawong ni haina su phongdorok pagalorena Manipur chingi mafam singda hojek tangdulita daba thawong ama thokli basi social worker kharana politician kharaga lautuna daga Kuki jo people gi suspension of operation pay ki kuthangda lakada political settlement adu disrupt tawna ba ayet pa pina bagi pangthokpa thawin sin haina su ke NF ki chirol aduna makha tari Mayai kaba nishagi polam singalone na Manipur police na miyoi ani fare Imphal West district ki manung chenba Sagol ban sayang pukri mapal lagi Sukham Roger sahi kudmanga miyoi ase Rims Road leiba Nityananda Mandir manaktagi gram manga romgi kokain konana Manipur police na fakhivani atoba miyoi aduna mutum Giriras Elias Park pa sahi kudmapan miyoi ase Sagol ban manulay tagini mahak kokain gram trimpan long konana fakhivani hari Mayai Mexico, Canada, amadi United States of America na yumbu oiduna haukiba June 13 hauduna chathariba FIFA World Cup lisingani kuntaruki kasi India gi matamda haukiba ahing ngai matungi pung 32 makhai tabada USA gi California da leiba San Francisco Bay Area stadium da sanakiba Group B gi league match amada Qatar amadi Switzerland panjal amamam chanaduna draw oikre nakalamoromda ngasi nungalamdai pung ahum makhai tabada USA gi New York to leiba New Jersey stadium sanakeba group C gi league match amadana Brazil amadi Morocco team panjul amamam chanaduna draw oikhe ngasi ayuk pung taro makhai tabada USA gi Boston stadium sanakeba group C gi league match tana Scotland na Haitibo panjul ama chinoda atiba pikhe amasung pung mapan makhai gi match tana Canada gi Vancouver da leiba BC Play stadium da sanaki maduda group D gi sanaki Mes aduda Australia na Turkey bu anjul ani sinoda Matthew Pike World Cup asagi ngasi numidang pung tara makhai tabada USA gi Texas ta leiba Boston Stadium da group gi league match oina Germany amadi Khudak Khudak-Ki team lamba tawnagani